अहानबदा यamna maru iba paw ma pandamdagi lokachege Bangladesh tagi kukisin terrorist sing maru pangna mutat na balebak asigi army na thabuk lokat pa hawkre Bangladesh ki laimai dagi kukisin terrorist sing maru pangna mutat na Bangladesh army na thabuk lokat pa hawkre kuki National Front KNF na most lai krum limam de attack ma sab tharakraba matungda makhoi bu maru pangna lebak asigi lehaw dagi taktok na thabuk lokat pa hawraki bani Bangladesh army ki BD military ko ba website page ta thador ko warol amade mathaki wafam asi phongdor pagaloi na kukisin terrorist sing Bangladesh ki laimai dagi maru pangna mutat triba pawa makhoi gi mathak ta lep leitin operation sa thagani hauzik sa thariba pistok asida kukisin na satna kanglon gi wangma thabuk tawrak labani na Bangladesh army ki makai dagi makhata na pistok na trangna surrender gi wafam leiroi hairibo counter terrorism gi operation asida Bangladesh army police rapid action battalion amadi BGB na sa thagani hari warol aduna makhata raduna hoki sahi khar gi mamangda Bangladesh ki laimai dagi Islamic extremist sing Bangladesh force na mai pak na taktok pa adugum na kukisin terrorist sing busu laibak asigi laimai dagi maru phangna mutat kani militant sing asida makhata na Bangladesh government na minungsi ama takut loi na Sitagong Hill track leadership ki apun batra na makhoi de piramba support adu su mapung phana lawtok lagani hairi Moxta lai krum lipa miyam gi mathakte attack sat thakiba adu KNF ki sawrba soibani hojikti makhoi suksoi soidana sairak thanglagani haina su BD military gi website ta makhata na pongdorakli rapid action battalion rap ki media cell dagi phangba paw matung enna hojik pawda Bangladesh ta leiba bank sing loot tawba amade security force ta kutha bagi tamakta KNF terrorist sing member khuding makki mathakta case taruk file tawkre hairi aduga mathingi update asana kanglai pa ki mera dagi lokachage e ana nongmai pangkap da kapa dagi sugnu gi kunjamya mi paina ba pokle sangita kuntra ka taruk suba sam rifles ki kangbuna sangai kota nongmai pangkap da kapa nambaram oiduna thangnana leiriba lan nangduna leiriba sugnu gi kunjamya tam pai ba pokle e ana sa tharakli ba thong asi kuki na hasing bu nongmai kapa tambiri bra haibagi singnap su leire haina sugnu apun ba maira pai bigi vice president khaijam ongpi sangita na pen da phongto ri Khaidem ongbi sangitana phongtor pagi matung inadi sangai kota leiriba kuntra ka taruk suba e ana annual firing pangtokpani haiduna tha asigi amagi ayuk pung nipan dagi nungtin pung ahum papa nong mai kap ki ngasi ayuk amuk kuntra ka taruk suba e ana nong mai kap na maram oirga kunjasing mi paina pokan le maram aduna e ara ma dilenga ki mai ke jagi akana ba mireng sangbi bagloi na miyam na singnari ba siko khan biyu hai ki aduga mathangi update asala police na kulnga pani haiba mi manga tanaraga fakhre gari khamlaga khangan bada khamdan thuki badagi tana dun kulngak pani haiba mi manga police na phagat pangam kre thawdok asing arang tin pung mari gamna ni furom taba matam dali long kalai khung makha da thoki bani pawasina pang pawgi matung inadi thawal kaithen dagi imphal tamna thoruk pa four wheeler ama police na lilong usoi pokpida hangba check post amada khamna ba khangan ki maduda gari edu khamlamdana thawduna satki makha tana police ki timna tana ba galoina na lilong police ta pawbi ba galoina na kalai khung makha da gari edu khamki adubu makhoi adu da four wheeler da tongnak pa miyoi manga ga police ka mukna ba thoki hairi pawasin hai tungda police na miyoi manga adu phagatlaga farba miyoi manga adu di nambon awang jiri dagi hawaibam rahul sai kun apok pa samu khongampat mantri laikai dagi KS leona da sahi kun mathoi apok pa laikidaba ibom sa singai dagi songtham kokten sahi kun ithoi apok pa arun nambol isok dagi seram nyausa sahi kun apok pa modu manggon amasung nambon khabi dagi singsubam singkai ngan ba sahi kun ganipan apok pa mobi kawi farba mi manga adu hojik police pohang pohung chathari hairi adu oinamak hojik phawgi oinade makhoina kusu khulaina singu polum amata phagat pagi pawdi leitri aduga mathangi update asana Bisnupur police na combing operation sa thabada kusu khulai ke amorum phagat pangamle Bisnupur district police na SP SS Ravi Kumar Singha IPS additional SP operation Amarjit Dama pamani gilu sing makada Bisnupur district police ke kamando sing nambon police station ki kambuna saruk yadu na ngasi Bisnupur district ke maibam lot pasting mamang lai kai ga thangna leiba kabui village ki akoi ba mafam sing da combing operation sa thabada kusu khulai ke amorum phagat pangamle hari phagat aba kusu khulai sing adu de magazine ani ga kona na stand gun carbine ama 9mm ki pistol ama semdok laba 303 rifle ama SIE kuntra ka taru hand grenade mapan smoke bomb ahum 51mm ki motor cell manga 2-inch motor cell ama detonator ama walkie talkie set mari mobile phone ani smoke cell ani 7.62mm ki ammunition nipan 5.56 inch ammunition ani AK47 ki maru ani tube lancer ama helmet ama jangan boot jura ahum bulletproof vest ahum rucksack vest bag ama loinana sleeping bag ama recover tawbangamle hairo problem sing asi maibam lot passing ki mafam sing dagi phambangam khibani problem sing asigi militant kangpuna mafam adda lot sindula tamlambu koigani recover tawba ku chuklai sing asi nambon police ta kusin nakre hairi aduga mathangi update asna lan manung da mikhan pangtuk pegino haina silent bike ready sat ki balang sai thauna ki maru eba mi hum police na fajin ki badagi kaksing
district total shutdown tawkhre mamang chahi 2023 gi May 3 gi Manipur thokliba kanglub ani gi sathirba lana si loisindringai manung da mikhal pangthok piganu haina langsai thauna na simduna ngarang tobal amasung kaksing district ta silent motorbike rally ama satkiba adu the election code of conduct thugai haiba gi maral sira duna langsai thauna gi maru iba thaububa hum kaksing police ta phajil ro matung da court na bel da thadura kre hairi me hum asi phajin khiba de ngasi kaksing district pumba total shutdown odokre loina kaksing district ke marung da leiba kaithen singkana khide dukan sing thon ro nakre lambi da makal amata gi gari sing sathok sachen tawbai ihan kidre election code of conduct thugai duna silent motorbike rally satkibani haibagi maran sira duna phajin kiba langsai thauna gi thaupuba me hum adudi langsai thauna gi convener khetri ranjit chahini phumga mari apokpa chawba kaksing moirang tem laikai langsai thauna gi public relation gi thaupuriba naurem priyobata sahi kuntraga apokpa purnima kaksing wiring amadi langsai thauna gi member naurem jyotish sahi kuntra apokpa nabakishwar kaksing sumnam laikai da leiba mi hum asini mi hum asingarang kaksing amadi thawal district sin pathungna silent motorbike rally saluraga halakpagi kaksing ikong pak manang da rumdang weram mari ga minat nifu rom taba matam da kaksing police ke team ana ahum phajin khibani haidi aduga mathangi update asina inner amasung outer ke sip ani makta success hoidana BJP ne mai pakani chief minister kiba amadi pakatpa tawigano BJP na success hoidana taragani pan suba lok sabha mikhal inner manipuri amadi outer manipuri state ani makta mai pakani BJP ke MLA minister sing yauna party gi luching basing amadi thawmi sing amatu oina bukchen khoijen tinana party gi tamakta thawbuk taminari haina chief minister N Biren pangdokre wafam asi BJP Manipur Pradesh na sinduna ngasi thamban sangna na pangtokiba BJP Manipur Pradesh lingkat kibagi nipuga mari raksuba kumun thorom da saruk yakiba chief minister Biren wangang na duna hai kibani CM Biren na makatan hai lom da masigi miyam na hak office ta amadi CM gi banglo da lakpada thawaina social media da miyam da lanu honna hokna liba si lebakti bani CM gi office miyam gi office ni CM gi office ta lamda masigi miyam na lakpada question torpasi anga ko boi laiba kasina Manipur gi lengak sasan torpadi gi praja miyam gi mari thamduna miyam gi numit ki thorom pangthok tuna lagli adu bulam damasa thoklebe irang namaram oiraga matam khara lebro matung da august thadagi miyam gu unaduna awara pasang tatok tasin tawduna lagli hai ki CM na makhatan hai august thadagi nongmata kangduna CM ge office ta nongmada lamdam asigi nupi samnga lising lakpa leptri hawjiksu mioi lising kaya gu unaduna wari sanana bangaiduna leiri masi hawjik thoklebe irang asina awana tarba singi wakat sing chief minister amoina tabani haibu wahom kaya su pangdoki ngasigi thorom adu da BJP Manipur Pradesh ke president A Sardana party ki phiran chingkat ki thorom adu da BJP gi MLA minister sing party ki thaupu basing amle thongmi sing sarugya ki ba loina na BJP na yai phare haibu kholaw su lawki